Hi मैम ngasi soi wari anoba amaga loinana lakchari aigi wari asina hodingai da mahausa gumna aigi video gi screen asida ngasi udoriba posak ase yamna interesting oiba posak amani masi kana kana masi season rai masi ga kana sanarai aduga masi kari posak na same bano haibase comment section da comment tawduna ta ngasi gi wari ase yamna interesting oiba wari amani wari ase loidri phawba taraba kanda da wari ase gi magul nang khangma ngamgani ngasi gi wari ase akhoi gi tenawa ani khakki wari ne ba tenawa ani segi wari se matau karamna tawi haibada akhoi gi ningthau asina magi praja singi mateng haibadi magi thabak aduki phajana tawbi haibada magi oja guru ama laijarami ningthau adugi oja guru aduna magi mong matau mana praja singi mateng pangma meyam bado adu ubada penara aduna ningthau aduda mana tenawa macha ani khak haibadi khudol oina pibani ba ningthau aduna harau aduna tenawa ani do puraga magi ningthau sang yauna lae ningthau sang yauna laklaba kana mana tenawa ani do senabagi damakta mi ama thambani ba matam khragi matungda ningthau aduna laaga tenawa ani do yengbani ba yenglaba kana tenawa amadine wang na paira duna ko mafam khuding ma ta paira duna haibdi sana duna leibani ba aduga tenawa amadi mafam duga lengdabani ba mana famliba ugi masa duda tonglaga adum leibani ba kana gumba amana pai hannabagi damakta honarabasu ko masi ngak pairoga phatlauna laga ugi masa duda dum tongna leibani kama kana matta mase pai hanba haibdi wang na pai hanba sana hanba ngamdeba ko tenawa adugi habit hadu ma hagi ngasai gi ugi masa du phammaga dum leibasi oikreba mataw sumna tawdagi ningthau aduna ne haibadi praja mayam da haibani ba masigi tenawa se paihanba ngamba miyoi ado maduda ai khudol achauba ama pigani haina masi hairaba kanda masigi haibadi ningthau na hairiba wahi ase haibadi makhoi gi laira khulakta leiriba miyoi khuding mak ta haibadi pawa se yaukre pawa se yauraba tugda miyoi khuding mak na laklaga masagi tenawa ado mana tuongliba mafam adudagi paihandagi yam kana honabani ba adu tenawa do sungpai payu yadeba mi kaya ama lai honai sungpai payu yadeba adubu matam kharagi matungda noma akhoi ningthau aduna tenawa do wanglaba matunda paidun leiba ubani ba sagi tenawa senarama nupa adu da laga hangbani ba masi tenawa se matau karamna pairi no haina masi hanglapa ka se da ngasagi tenawa sanglam nupa aduna haibani ba ningthau yengo masigi tenawa sina paibagi maramse akhoi laumi amana laaga mana paihalambani haina masi hairaba kanda ningthau duna haibani ba ngasai laumi ado kaukhalau aigi ningthau sangda ai maga thengnaba pami magona mana piba pami haina ngasai laumi ado ningthau sangda lae ningthau aduga thengnare do ningthau aduna magona hangbani ba masigi tenawa se mi kaya ama haiba kaya ama laga mabu paihanbagi namakta honai kana amatna ngamde nangna matau karamna masi paihalino haina ngasagi laumi aduna yamna samna wahai ama kaktang hairakpani ba yengu ningthau ai karisu tawrude aina tawruba haiba bu thang ama pairaga mana tongduna phamduna leiriba ugi masado ado aina yanthatlubani masigi wari asida nakhoi ngasai jik phawbo gyan taba ngamlam khiroiba masigi maru oiba posakse karino haina ai ali tharakkeba akhoi mioiba da suko comfortable oiba comfort zone haibase masida mi se phamgraga di hogat ningdeba mi amayam amasu leiba nomagi mobile paraga kachin amada phamlaga matam dum lenba hogatlaga thabak suningdaba mi mayam ama leiba nangi comfort zone adudagi hogatlaga tholaga nagonda leiriba talent mayam do khallaga show tawraga nangi idea mayam do puthoklaga mi oina nama honawa kuna kachin amada nangi comfort zone du adum phamdana leiraga di kaidong da mi oiba ngamloiba ngasai tenawa do makche habit oikreba ngasai ugi masa aduda phamlaga adum leibagi aduna ma paining dabani ba ngasai ugi masa do yanthatlaba kana di ma upai leitana paireba mataw suna nakhoi su nakhoi gi comfort zone da phamduna adum leiba thoklagadi comfort zone adudagi thoklau aduga nangi nasada yauriba talent miyam do puthoga taibang pana sida karigumba ama oina nama hono mai pakna nama homano leiriba matam ase haukiba matam ase kaidongaida hanna lakadonte paisa na leiba su ngamgadama natte maram asina hayeng tungda nang taksi solaga ta leija hojagani masi hairaga ngasigi wari ase matang asida loisinjare wari sina nungayiba thoklaga de agi channel ase nungsibidon subscribe tawbiramo aduga aigi channel asida masigumba video kaya matam pumada tabiba ubiba fangani thengnaragsi aigi mathangi video da matam do bawgi damakta kainarasi bye bye